ngasi numida wairam phongkhiba tungan tungan ba manipuri sifongsing amasung thokhiba thawdo athoksingdagi maruobi ipausing miyamna thamjagi ahanbada kangleipaki mairadagi lokhusaraga Mayorna Torakpa Thabak Khuding the party na mapung fana sawatkani handaki election ga mari lainana BJP ga wari amata sanaba leiti Ramdas B Athawale Taragani Pan Super Lok Sabha Mikhalasida Inner Manipuri Parliamentary Constituency da RPA Athawale gi mirep oina songthorakliba Mayor Thanauzam Manipur gi yelhomi khunai gi damakta honariba sing RPA Athawale gi maikidigi thagalakli Loinana Magna Torok Pataba Kuding the party number Pana Sawatkani Haina, party Sigi President Ramdas B. Athawale na Fondorakli. Manipur Tokliba Iranga Sida Mayor Thanauzamna, Honor Kibakaya, Dubupuning Tawat Boina, party gi President Uediba, Union Minister of State for Social Justice and Empowerment Ramdas B. Athawalena, Thadorapa video release Amada, Wapamasima Hakibani. Video release aduna makatara aduna hai Mayor Thanauzamna Manipur gi yelhomi singi damakta leptuna ngasi phawba paikhalakliba thabak thoram sing lamdam asigi miyamna pungning thogatpham thui party asigi president ama oina Mayor Thanauzam gumba nahal lusingba ama Manipur gi tholakpa asi harawa phawi afaba lusingba ama oina Manipur thokliba irang asigi boroisin purakpa madi lamdam asigi miyambu asumba phangana ba leptana khonagani haibigi thajuba lai haiki amaromda RPA Athawale party asi NDA ga satminaba party ama oirabasu Maharashtra da natana atopa state singda NDA ga satminati Manipur amadi ata state singda NDA ga asauba alliance ama oidiba BJP party ga RPA Athawale ga lamba tawduna lakpani Manipur dasu handaki election ga mari lainana BJP ga wari amata sanaba laiti maramaduna RPA Athawale gi mihut oina thadokliba Mayor Thanauzamna miyamna sogatpiu magna maki maramda Manipur amadi yelhomi singi honariba kudimakta party asina adumak sogatkin haina sumagna makhataki atopa pawamana CRPF nongmaina amapan madagi lekanakre Kumawan regiment gi personal ama yauna miyoni siduna leramle CRPF की पर्सनल अमा मसागी सर्विस गन्ना मसा मतुमदा कापसिनजबदगी सोक्तुना रिम्स हॉस्पिटल लेकनख्रे आतोप थाउदो अमदना कुमावन रेजिमेंट की पर्सनल अमना मसाना लैरिबा पोस्ट अदुगी गेट सिंगनिंगाई ओइबा मोंग नोंगमैना पांदुना सिरामले हाइदि थाउदो असिगी मतांगना पाउक्सिएसिना फंगबा पाउगी मतुक इनदी CRPF की पर्सनल अमा मसा मतुमदा नोंगमैना कापसिनजबगी थाउदो असि कंगला तोंबी शांतिपुर लैबा चामग कुंथ्रागा तरुक सुबा CRPF बाटालियन मनुंगदा ngasi ayu pung tare ka makhairam taba matamda thokibani hauzik soktuna rims hospital gi ICU da lekatnari ba personal adugi maming samrat sarkar sai kuntragani pan kawi maki oi thangwa thawak ta nongmai maru ani pan bi da phamlei thawdo asi matau kram na thawdo asi thokibano haiba sapsana khangmangamdri nakalamoromda ngarang ayuk pung mapan ga makhairam taba matamda Bishnupur district ki ningthau khong da leiba taraga taruk suba Kumawan regiment ki post ki get mana ki sentry post duty tauba personal ama suma kok nongmai maru ama palaga siraga leramni laikidraba personal adugi maming Kamal Bakuni apokpa sandan kawi Uttarakhand gini ma ki rifleman number na 412426 ni thaudo adu matawkram na thokibano haiba sapsaba maram khangmangamdri mak masa matom da nongmai na kapsinjadno sijaba oiramba yabagi singnabalai Thaudu aduga mari lainana police na case ma lokhradi nakalamoromda ngasi ayuk pung nipalom taba matamda lamlai police station na konba sajiwa jail manaki khabai soigi asilau haina khangnaba lakon amagi labukta miyoi ama siduna leramde asi waksang adu labuk chatpa khunja singna thengna rakhibani tungda police ta pau piraba matungda police ki kangbu laktuna yengsinbagi thabak chathabaga loinana asi waksang thawdok thokhamdagi lokhalaga jenims ki medical sangda postmortem gi damakta thamkhri haidi pau sinahai laikhidraba miyoi du khabai soi mamang laikai digi MD Kurfan Allies Akucha sai kuntragani thu apokpa MD Rahaman kawi mak lakon adugi ising tungba mafamda amada siduna leram khibani matawkram na siram libano haibigi sap saba maram khangdri hairi atopa pawamadana April manga digi hauraga MLA singi quarter amadi thongal sara hiemgi khongjang sangsingani malem thongam nomai kapa lephalu na singi punsi kallu mahoksagum tangdu laitaba hanjil halu India gi prime minister Manipur lakhallu haiba demand sing tawraduna Delhi yauna Manipur gi tungan pa mafam singda koine satuna sidriba phawba
Sara Hienbagi Kongjang Sangsinduna Lakiba, Transgender Social Activist Malem Tongamgi Kongjang, MP election Loidriba Pawbudi, Lemoriba Tampaki MLA Singi Tongal the Oina, Kongjang Makasa Tanaba, Pirip Lori Haina, Mark Masana Fongdokre. Mapamasi, Ngasi Manipur Press Kapta Pangtukpa, Pawgimipam Amada, Malem Tongam na Pawmishingi Mapamda Fongdokibani. Magna Hai, Housing Oediba Manipurgi Isuosi, Ahingamada Ngasi government Lucian Biramba Yavani. Adubu lenga na Tauxadaba Madi, Centergi Yaka Yanglaga Tabak Togani Kankiba, Maril Pandabi State Government Amalay Rubana, Nasigi Manipur Tangway 1 minute. Aikogi, Ipa Isa Isil Inau Amadi Ima Lising Kiana, Langen Yarek Sangda Tumpam Zapam Kangdana Leli, Aduga Ima Lising Kiamana Surok Hing Yarek Tuna Iram Dam Gingam Kiamadi Masakiagi Tawai Naksian and Abuhona Riva, Sera Sida, issue was Kutak the Lucian and Abangasigi BJP government Asina, Tabak Pekat Pegi Mota. Parliament House the BJP MP Manipur Miam Handaka Sukarigumba Tagat Pirak Patarabadi, issue was Atuba Matamda, Lucinana Bohona Gani Hariba, Hausiki government Sigi Wapamasita Sina Akui. Instead of the ruling party Oibitana Tanamasagi Party MP Sing Matiksana, Lazaraba government Sina India Prime Minister Bhakting and issue was Sigi Matanga, Manipur Lakpinaba, Mipam Kangna. Aiba Sepau, Amapau, Tabangam the Bashina, Manipur, Karam Nangak, Siangada Ribano Hiva Ohanki. Manahai Adumoinamak, Manipur government, Miamgi interest, Tabaktobi, Matakta, MP election lom that my own Sinduna Langi Saking, Haking, Nangli, Isil Inao Kiagi, P and the Bigi Kolau Natiram Laga, Masagi Sakurigi Dama, Kongpam Sina Lebli by Kogi Tampaki MLA Sing a Sigi. Tawong asi buhakting na yaning da butkani loin na April gi tang manga digi hawduna election loidriba phawbudi ehaki khongjang aikoigi MLA singi quarter amadi magi thongal do oina sangsinana ba phirep lawre maram asina Manipura tangdu leitaba hanjilangna bo hona bada asobo thawdang lobiriba tongan mafam singda laibiriba ima singna amatu oina cooperation pinabiu Manipur miam de hawjuk bot pamdi haibisi khongjang asina mayek singna utminarsi haibo wafamsu fongdokhi Atopa Paumana, Taiwan, you are harbour the Mui Mapan Sire, Sanipanga Kunga Matoi Sokle. Nase Punktare Kamina Yang Kagini Palom Tabamatam Japan gi Taiwan City da Richter skill 7.4 degi 7.7 power known akan mamong you are harbour da Mui Mapan Sire, Mui Sanipanga Kunga Matoi Sokle. Aduga Mui Yang Kaina Tiba Kangana lady. You are harbour Sigi epicenter na South Taiwan the kilometer Taraga Nipalum Salagalaiba, Howlim City the Wiki. Ngasi thokliba yuar haba si Japan sahi kunga manga gi manung da thokpa sathiba makhal yuar haba ni yuar haba sina Taiwan city da leiba building kya tu tharaktuna akai atoi kya thuki yuar haba gi ati akai marakta nansilamgani haina singnabadagi miyoi yangkai hauju phaw thiba khangdri loinana Taiwan city ga naknana leiba island gi saruk singda tsunami elat lauthokre Housing rescue operation ki thabak kumang saksina sangsili your habigi pau si tabadagi malem gi tuan balebak singna tengbangani hainasu lauthokna kre atopa paumana Bisnupur kaithel dagi drakka konana miyoi mari fare Directorate of Revenue Intelligence DRI Guwahati Zone Unit na akhanaba pauma phangmadagi haukibe April amada Bisnupur kaithel dagi malem gi kaithel lupa crore mari ga lakh taret lising kunthra ga taruk ki belu ogadaba heroin gram Sangaga Marfuga Matuga Point, Maudraga Manga, Konana, Miyoi Mari Fogat Pangam Hari. Wapamasi DRI Guwahati Zone Unit Hadorak Pasirol Amagimatung Inani. Bisnupur Kaitil the I-20 Hyundai car Amata Lakpa Miyoi Mari Sekta Wada Sapon Cap Yankai Heroin Gram, Sangaga Marfuga Matuga Point, Maudraga Manga Yoramani Hari. Miyoi Mari Edu Drug Singatuga Konana NDPS Act 1985 Ki Makada Fogat Kivani. Tung the Parabam Yu Singaduna Hydrokagi Matung in a drug singadu Indo Memar border La Purakibani Hyperkang Mangamle. Taudo Sigamari Lena case Malakolava Matung Makatana Tizin Bahori Hedi. Atopa Paumana. Manipur NRC Sanahanba Yaro have a Rahul Gandhi party the bot Pigadra, State Minister Biren. India ki Prime Minister Narendra Modi and Union Home Minister Amit Shah Manipur Thokli Irang Sigimatang Wama set Amatangang Dihaina Aranbu Wapam Sandokli Basit Levitivani. Prime Minister Home Minister na Parliament Wangang Kiba Dudi Rasniti Tauriba Singdi Uhogda Bamali Manipur NRC sta na hanba Yaro have Rahul Gandhi ki party the bot Pigadra Haina Manipur Minister Nongthomam Berena Fongtokre
वाफम असी भारतीय जनता पार्टी बीजेपी महिला मोर्चा मणिपुर प्रदेश न सिंधुना नीतिया पात चुथेक लेबा थंबाल संगलेन पांगथोकिबा महिला सम्मेलन की थौरम ग मरी लेना वा ngang चीफ मिनिस्टर न फोंदोकिबनी ngasi की थौरम अदु चीफ मिनिस्टर नोंथोंबम बेरेन बीजेपी मणिपुर प्रदेश की प्रेसिडेंट ए सरदा जनरल सेक्रेटरी अबे कुमार गिरी महिला मोर्चा की प्रेसिडेंट लोतिका लैमा जनरल सेक्रेटरी के शरद कुमार पी प्रेमानंद मितई एंड देबेन अमदी ऑफिस बियरर एंड लोकेन यावना तुंगान तुंगान असेंबली कंस्टिट्यूएंसी की लाख महिला मोर्चा की थौमी सिंह सरुक याखी सीएम बीरेन मखातना हाइकिबदी मणिपुर एनआरसी सनहन यारोय है राहुल गांधी की पार्टी द वोट पीगद्रा हाइबसी मियामना खंथबा मतम ओइरे मणिपुर थोकलिबि इरांग सिगी मतंग इंडिया की प्राइम मिनिस्टर नरेंद्र मोदी वा मसेत अमतंग ngang हाइरिबसी करीदगी हाइरिबनो पॉलिटिक्स तौबद नियम सुमन तौबियो मियामना सममनब पोखनबिगनो प्राइम मिनिस्टर अमदी होम मिनिस्टर पार्लियामेंट मिफमद मणिपुर गिदमक मतम काइथोक्तुना वफम क्या फोंगदोकिबा लेख्रे लेबा असिबु तसेंगना नुंसीबा थोक्लबदी सिंद नुंसीरिबा दुकुमना थमोइसु सेंबियो लेबाक नुंसीरगा करिगी मणिपुर एनआरसी सनहनबा पामद्रिबनो पॉलिटिक्स तौगे हाइरबदी पुक्सेल सेंगना तौबियो हाइनसु सीएम ना फोंगदोखि अतोप पावमना जेरीबम लंबी द लैंडस्लाइड थोकबदी गाड़ी कया पंदुना लेरी मणिपुर मियाम की लाइफलाइन ओडिबा नेशनल हाईवे कुंथ्रागा तरेट इम्फाल जेरीबम लंबी परिंगी तदबुंगखुल मनाक्ता लैंडस्लाइड थोकबदी इम्फाल तमना संगलकपा पोचै पुबा गाड़ी कया पंदुना लेरी गाड़ी कया मन जेरीबम द अमुक हनख्रेरी पाउसी एसना फंगबा पावगी मतुक इनदि ngasi अयुक पुंग तरुका मखाइरोम ताबा मतमदा निफुगा निपान सुबा बटालियन सीआरपीएफ की बी कंपनी की इंस्पेक्टर गेरिस ना कमांडर ओइबा सिक्योरिटी कैनबॉय के लोइनना एफसीआई की सेंग यावना पोचै पुब गाड़ी कुल्लोम इम्फाल की दमक जरीबम थतोखि अदुबु गाड़ी सिंग अदु किलोमीटर 13 रोम चलगा लंबी परिंग सिदा लेबा तामेंगलोंग डिस्ट्रिक्ट की तौसेम सब डिवीजन की बनुंग चनबा तदबुंगखुल योरमदाइड सिंगदगी लेबाक लैनांग सेंथरक्तुना लंबी द पैसुंदुना लेबदगी गाड़ी सिंग मफम अदु लांथोकपा यादन लेखि लैंडस्लाइड से मरम ओइदुना सिक्योरिटी की कैनबॉय के लोइनना गाड़ी सिंग अदु ममाई लैदुना जेरीबम द अमुक हलखि हाइरि ओइरिबा फिबम अदुगी मतंगदा ड्राइवर अमना फोंगदोरकपगी मतुंग इनदी NH37 सेमबदा यावरिबा एपेक्स कंपनी की सर ओइरबसु लंबी फाउनद्री हाइदुना लंबी द पैसिलिबा लेबाक सिंग अदु लौथोकनबा जेसीबी लेतबना मफम अदु लांथोक्तुना सतनबा होनाबदा खुदोंग सारोइदबना कन्वॉय के लोइनना गाड़ी सिंग अदु जेरीबम द अमुक हलखिबने हाइरि पानबा याबदे हौजिक जेरीबम रेलवे स्टेशन एफसीआई की सेंग पुरकपा ट्रेन बोगी निफुरोमदगी सेंग बेग लिसिंग यांखैगे चहुंगा हुमद्रागा तरे रोम अनलोडिंग तौबगी थबक चथरिबनी मखा चथरक पोइना तो पपम लैसाबी अमा हु तक्तुन सिजख्रे माको नुंसिनरम नुपा पुलिस न फारे ngarang ayu pung 13 ga makhairom taba matamda laisabi ma masagi mayumaktada napi hidak thaktuno season abo honarambadagi imung munungi miyoi singna thengnarakpadagi Jenims hospital pukatuna layeng moda lekanaba ngamdana laikidre police na laikidrabi laisabi asiga nungsinaramba nupa ama fagale haidi napi hidak thaktuno sijakrabi laisabi masa asigi maming es Premila apokpagi ming baigo kawi andro sanapatagini laisabi masa asi hek laikidabaga police na maka nungsinaramba nupa singjamai mayengbam laikai digi Dinesh sarungwam saikun apokpa Gobin andro police na fare yamna ngaklibadi police na faraba sarungwam Dinesh hairiba nupa si atopa nupi ama sienduna luhongna ba sem sathun lerama thenaki police na makhatana hojik thijinbagi thabak sa thari hairi amaromdana atopa phurupna singnarakpada yengduna laigidaba nate Bimol iraiba kange atopa phurupna singnarakpada yengduna laigidaba nate Salai 3rd ki ina eingonda singnarakpada maning hangadaba Angomcha Bimol Akoijam nati haibisi ibudaugi mamang nga si wasaktuna hairibasini haina lakadoriba April 18 ahanba tangaki oina pangthokadoriba 19 suba inner Manipur parliamentary mikhalda Indian bloc Manipur gi mere oina songthurakliba Angomcha Bimol Akoijam na phongdokibani mangna hai Manipur mamai sumba ngamdrabadi aigi mingsi Bimol Akoijam Angom yek Salai da pokpa masanati haiba mayam kawigano handaki mikhal asi asama mikhal oina ubigano mayam na phai khanba mire batuda bot thadabiu aingonda thadadrabasu yai karakba isal inaugi maning da leplaga iraiba kanana ba asawu thodang adu lawgani haki makha satharak poina kangla pawdi topa pawm MLA gi squad gypsy ga tata nexon ga thengai na bada taruk sukle
ngara numidang pung nipan makairom tabada Bisnupur district station gi manung sanna leiba kainau thongkha tidim lambi da moirang dagi Imphal tamna hegalakpa moirang kendra gi MLA thongam santi gi Scott Gypsy ga Imphal lom dagi Bisnupurom da lakpa tata Nixon car amaga thengaina bada MLA gi Gypsy gi pilot driver yawn Scott manga ga punna miyoi taruk sokli lebak thibe accident adu da MLA gi Scott Gypsy number MN06L 8976 aduga Tata Nixon adugi number na MN01 ASA 416 ni asok pasing adu People's Welfare Association kainogi volunteers ng mating pangdon Ras Ministry da pukatun laikan nakre soglaba driver adugi maming oinam Ozid Halbidar Haubizam Ibohal Rifleman Singh Tongbram Rosen Nongmaithem Khogen Sawaizam Okendro amadi Nahakpam Roseni Rifleman Rosen di Krathina sokla hedi thagdo asigi matang Bisnupur Kendra gi MLA Gopidas SP Bisnupur amasum additional SP Osina singbu laktunu yengsin kibaga loinana thagdo asigi matang Bisnupur police na case ma lokhat khreadi loisalak poina top pawmna sajibu khudol tamba igi khungul liba thoramna miyamna mateng pangbiu ikal na sahi goina pangthok saba sajibu khudol tambagi tharam hadak sahi English ngani ga kunga mari goina relief camp singda asamba khudol ga loinana music therapy goina lebak ningba amadi miyambu yaikai rol sing khudol zaba asida miyamna agamba khudol tambiyo haina ikal gi stiol amana haidi iramdam kanba apun malup ikal na sahi khudingi leptan iramdam sigi ipa itol ima isa ine indol loinana lamsigi manung amadi mapan gi reisa singi mapum nangam zaba khudol patam jutuna lebak ki thak sajibu khudol tamba igi khungul liba pangthok tuna lakli adu bohai ribuk thoram masi kumsi sahi English ngani ga kunga mari gi oina iramdam sigi lebak thiba thagdok ta hakting na awa nanglaba mayum mai ki tangoi on khiba relief camp singda sangjapam lauduna lairiba singa pangthok minana bagi tanja laujana ba sem sare hadi aduga hausi koina di mayam paw sumatang sa lusinjarage amasum mayam puna anauba update ngai minase su channel sigi mai ke digi myangi mafamda makata na thamjari mayam puna anauba update ngai minase